Keirak Maku natraga Urak Maku haina khangnaba uchek makhal ama Paiba Ngamdana Leirambadagi Wildlife Explorers Manipur amadi Green Brigade Manipur gi thoumee shingi mateng loinana meeyam Kanba Ngamkhre Taubul mayai laikai ibudau yanggoi ningthau laibung manakta uchek atu leirambadagi piklebi nupi macha ahum khangembam yoihenbi Nandia Thokchom Julia Thokchom na thengnarakhibane Bishnupur District Divisional Forest Office the Pau Piraba Matunda, District Asigi Wildlife Warden Suwedibi, Waikom Roma Vai meeting Makada, Bishnupur Forest Division gi staff Singna Uchekadu Laukalaga, Ahing Ama observation the Thamke. Tungda Uchekadu gi Masa Fagalakpadage, Sapagata Pamapama Yengduna Tadoke. Chahi Nauribianga Humasina Kaliba, Wakalona Masong, Uchegasibu Kanaba Honavada Lauriba Taudanga Dubo, Wildlife Explorers Manipur Secretary Masong, Green Brigade Manipur founder Ilangpam Premjit and Takapufungdor claim. Mark Nahai, Hausegasi Loktak Pata, Fum Gaya Maitava Namaramwaraga, Asigumu Uchek Asok Pakaya, Tegnagali Haike.